Laro laro. Market ama pangthokpa matamda saruk yaduna mayam se sumaina participate odu lei masigi main objective asidi akoi people to people interaction dominaraga laga lakai da location different location akoi chatuna lei laga people singbu unaraga interact toba unaraga sak mai khangna ba lairiba club sing da sak mai khangna raga akoi sumaina akoi gi lairiba yelhomi gi bonding se strengthen down bigi pandam ama sumaina leiduna koi sumaina changjajuna jaga jaga da chatuna leijabane ngasi da leiriba farmer sing lengmai gi farmer sing mainly akoi gi local farmer sing akoi Manipur da farmer ase they are the backbone of the society adun maram oiraga farmer se akoi empower to come to a empower to raga mokoi bu yon phampi biba jaga sumaina jaga jaga da miyam na la aga sumaina mokoi bu empower to raga akoina healthy oiba lifestyle ama create to biba aduna adu khakna tana leiriba ching da leiriba akoi lengmai singi producer miyam leye akoi gi resources lam chawe forest chawe miyam se pothok se leye leiba se producer miyam se sumaina laktu na akoi consumer da lakai da laga consumer da sumaina laga una hanba asigi akoi se tawdabi yade haibigi community gi webo khalon leibigi maram oiraga sumaina leiriba club CSO miyam ima iba sing miyam household leiriba miyam duna sumaina akoi bo taram okpiraga fajana akoi bo changjafam pibiraga sumaina asigi program se sumaina fajana successfully tarau 10 day oibigi market se ngasi sumaina pangthokna leibani haibasi haijagi